Kau beda dong sih. Kau dah. Salah salah siapa tu hilang ni na. Mau som sangat. CD Block e-rickshaw service. Service. ST के वजह Kasi kami berbicara tentang itu. Hai hal itu kan member ke side lagi na. Ngaiไม่ต้องบอกตัวมาย้ำจำนำพี่ออกก่อน Nang nang. Nasi lauri bawari masih Saya ada minta ni wari pada kamu mana? Untuk pada pada lebih hebat. Soalnya kau tahu apa yang ada tu. Take the all Moirang City Block Auto Areas and the Music Cooperative Committee ki aikoi membership ki maraktai sama gauji association lasigi apun be association lasigi coordinator sigi convener oina ai mayam na khanbani ai na ngasi thamjari bo wafam de ngasi aikoi na mafam masida sengai lampa ga sida Moirangi sengai lampa ga sida sit and protect taujari ba si hojik matam kaya gi mamang dagi aikoi association tra mari tra ngana mafam masida chakta duna lai hai ba chakta duna lai ba matam sida praja singi pen dam ba amasung nungai taba kaya theng da duna lai hai ba wa ba kaya si theng nar ba matungda aikoi handak ikhang khangaudana manipur gi oiba e-rickshaw singi tholakli ba sida ST na order ama tholak laga hojik e-rickshaw sigi register tauriba sigi pen daba aikoi nungai taba kaya thamlaba matungda aikoi na isam chamna mafam masida yamna santi oina sis and protect asit pangtok jabani hairiba ST na Moirang da chakta duna lairiba association tramari tramga sigi apamba karino khangdana order ama hekta tholak laga aikoi e-rickshaw gi register ama aikoi tausilakwa sida aikoi pen daba kaya phongdok boina aikoi ST da yamna pen daba nungai taba association gi lairiba member sing sigi mahut silaga aina pen daba kaya thamlaga ngasi sit and protect asi pangthok jabani Sida makoina makata na sila di kari thabolo. Karigumba aikoina hairiba Moirang da hojik e-rickshaw gi register CD block haina tauriba si athuba matam da kaktat pidraga de aikoina makata ba khongjang kaya changsan gani aikoi ge hojik lairiba gari mayam sigi so sing amasung gari sing asi mari lainaba authority da aikoi sentum tan ba da khudong cha da ba kaya lairak na imung manung gi awa ba yenglaga aikoi so sing amasung gari sing asi mari lainaba authority da ngasi numinini gi matung da aikoi thousand laga amasung piraga aikoi yamna chamba simple punsi ema da aikoi hingna na bohon nargani hairiba e-rickshaw si Moirang da hojik service tauriba okto association tramari manga sigi amasung area singi oiba aikoi association asida member yam drabada lising muk lai lising muk asigi gari thapa Moirang municipality na khudong chaba phauba piba ngamdringai da e-rickshaw sing asi hairiba individual mioi ama ani khaki oiba maram na oiraga masi Moirang municipality na soya ba pide ai nei koina Moirang municipality da hangbada aikoi da paudamai haibirai hairiba sina maram oiraga individual oiba aikoi register asi e-rickshaw ge si kaktat piu ai nei koi pandam asi thamjabani hairiba e-rickshaw asi karigumba aikoi gi Moirang manungda senanaba darkar laiba laklaga su parja gi su kaya lagaba sum natraga sarkar gi mathak thongbo authority dagi pollution gi matangda hairiba e-rickshaw si darkar lairaba so hana ge koi association matam kaya gi mamang dagi waduna lagliba okto sing amadi area sing music sing asi
अखोई थादोक्लगा मतम मतमदुगी ओइबा अखोई ई रिक्शो दरकार लेरसो अखोई दुम एसोसिएशन सिंगना दुम पुथोकजगनी मरमदे ऑटो दरकार लेरसो ई ऑटो लेरबसु ई म्यूजिक की दरकार लेरबसु अखोई लेरिबा मोइरांगदा सकता अदुना लेरिबा एसोसिएशन 35 असिना दुमक अखोई मतम मतमगी ओइबा गाड़ी सिंग पुथोकपा ngamnana bai koi hona jagani sarkar na soi koi da matam kitang pibiyu mangoina na khara mamangoina haibiraga aikoi madugi sapchaba khudong chaba du praja singda phanganna na bagi damak tai koi association sing na su sem sa duna laijari